Akasbani Imphal Ngangbam Nangthoi na pau pazari ahanbada maruiba pau security gi apunba kangbo amana ngasi kangpokpi jila da thiba humbagi thabak sathabada khusukulai kya phagatle Med department hairi Manipur gi mafam kharada lakliba nongmani ni asida khagraw yauna akanba nongsuraba yai Hanagi Pradhan Mantri Atal Bihari Vajpayee lekhidabagi kumon tharomda leba asina ngasi lusingbasi gi mafam da ikai khumnaba utli Kolkata da Dr. Nupi ama hatkibagi thaudok yaningdaba phongdoktuna hayeng ayuktagi hauraga Dr. Singh pung kunmari thabak lepagi khongjang changsilagani amasung ISRO na Small Satellite Launch Vehicle 3D ngasi maipakna kapkhaikhre Assam Rifles amasung Manipur Police ki apunba kangbo amana ngasi kangpokpi jila gi loising singsang parengda thiba humbagi thabak sathabada kusukulai kya phagatle Assam Rifles ki pauna hai akaknaba pauma phangbadagi security ki apunba kangbo aduna ngasi mafamduda thiba humbagi thabak sathaki maduda 7.62 mm gi SLR ama nongmai ama 9 mm gi carbine machine gun ama single barrel rifle ama sana kapayaba pampi mortar ama Nongmai maru kaya marum phagat pangamki phagalaba polam sing makha tarba aingi thabak lokhanabagi damak Manipur Police ta sinakre hairi India Med Department hairi Manipur gi mafam kharada lakliba nongmani ni asida khagraw yauna kanba nongchuraba yai Med Department hai lakliba numit humni asida kha Bharat ki mafam kaya da akanbadagi yamna kanba nongchugani Serola dun hai Awang Bharat Haryana amasung Rajasthan gi mafam kaya da lakliba numit humni marini asida akanba nongchukhigani Lakliba numit ni asida Orissa gi mafam kaya da paktaknana nongkana chukhigani Arunachal Pradesh Assam amasung Meghalaya dana thasigi 18 phawba akanba nongchukhigani Nongchup thangba Himalaya gi lamdam sing Uttar Pradesh Himachal Pradesh amasung Nongpok Bharat gi mafam kaya da lakliba numit 3 ni asida nongkana chugani Armed Forces Special Power Act lokthau haiba dabi tawduna English ani mari da laikhidraba Pebam Sitaranjan bu ningsingduna ngasi Bisnupur da leiba mahaki mitamda miyamna hikat lekat tamduni kai khumnaba utkre Thauramadu Manipuri Students Federation MSF na sinbani hikat lekat tamlaba matungda Bisnupur gi kiyamba ningsing sanglenda miyamgi mifama mapangthokhi Amaromda Manipuri Students Federation MSF Jiribam District Committee na sinduna Sitaranjan leikhidabagi kunsuba ningsing thauram ngasi Jiribam gi babu parada pangthokre Jiribam jila gi electoral roll special summary revision ga mari lenana Mifama mangasi jila asigi Deputy Commissioner na Sabapati oiduna pangthokre. Mifama duda jila asigi ERO, Election Official sing, Rajniti Dolgi Mihu sing, BLO kaya na saruk yakhi. New Education Policy lisingani kungi matung ina, paper setting amadi evaluation tawbagi technique singi matangda numit mangani gi oiba workshop ama, tha asigi 18 kulumdoi phawba, DM College of Teachers Education da pangthoklagani haina, Council of Higher Secondary Education Manipur na hairi. Assam Rifles na sinduna security ga mari lena pa mifama mga sinone jilagi Hauksong Community Center da pangthokre. Mifama du da tongan ba khulni pa nonggi lusing basang na saruk yakhi. Mifama du haujik raijathi da thokliba irang asida karamna santi purakpa yagadagi haibagi matang da pangthokhibani. Leibak asigi damak mathau pangthokpada laikhidraba Marisuba Assam Rifles ki rifleman Krishna Kumar Singh amasung rifleman Meg Bahadur Setri buikai khumna botpagi tharoma mangasi pangthokre Rifleman ani asi English ma 18 gi ngasigi numit asida Sahok village da militant singa khuthongna bagi thaudok amada laikhidabani makhoi ani bu Assam Rifles na Mantri Pukri amadi Sandel jila gi Selon da leba war memorial da laikatune kai khumna botki paugi marak thana tenba break ama Rolex tilat si Manipur gi lokpham kaya da mai pak na sangeng tawraba tilat hidak ni Rolex si sizinabana mayol chikbi mana konsin bi phauda taba utong tin ngaroi kabi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathok pungami mahuksa gi khalda akaiba amat pide aduga pampo bagi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare Rolex si adom gi manak nakpa tilat hidak yonba dukan khudingda phangbiragani Rolex Loni Singi Asin Mamaru Tabiri ba pause Akasbani Imphal dagini
Bharat Ratna amasung hanagi Pradhan Mantri Atal Bihari Vajpayee lekhidabagi kumon thoramda laiba asina ngasi lusingba sigi mafamda ikai khumnaba utli. Rashtrapati Draupadi Murmuna lusingduna New Delhi da laiba hanagi Pradhan Mantri asigi samadhi Sadev Atal da laikatuna ikai khumnaba utki. Uparashtrapati Jagdeep Dhankar, Lok Sabha Adyaksha Om Birla, Pradhan Mantri Narendra Modi, Ngaksel Mantri Rajnath Singh, BJP lusingba JP Nada, Mantri Singh MP Singh na lusingba sigi mafamda Sardanjali katkhi. Manipur dasu BJP Manipur Pradesh na senduna Imphal gi nijaipat chu thekta laiba Thambal Sanglenda hanagi Pradhan Mantri Atal Bihari Vajpayee lekhidabagi kumon thorom pangthokhi. Dolgi President A Sarda Devi na lusingduna Atal Bihari Vajpayee gi photo da laikatuna ikai khumna bodki. Kendra gi Food Processing Industry Mantraloy gi makhada Pradhan Mantri Formalization of Micro Food Processing Enterprises ki matangda nongmagi oiba jila thaki awareness program amang asi Kangpokpi jila gi ADC conference hall da pangthokre. Kendra gi Social Justice amasung Empowerment Mantraloy gi makhada Kha Manipur Yoga and Nature Cure Association kaksing na sinduna tha asigi taradagi satharakpa nasamukta Bharat Abhiyan ngarang loisinkhre. Campaign asiga mari lenana rally amasu pangthokhi. Oil tanker ki driver ama Tamenglong jila gi Sibilong khul phauduna chenba barak turel da iraknabadagi haujik thiba khangdana leiri. Driver adu Kangpokpi jila gi Sar Hazari dagini Mak Jiribam dagi Imphal tamna thau purakpa oil tanker singi convoy da yaurokpani. Turel torban da ngahak potharingai da ising da irakna khibani hairi. Tamenglong Police CRPF Rongmai Naga Students Organization Manipur gi volunteer singi apunba kangbuna mahak puthibagi thabak sathari. Kaksing Khunau Municipality area da State Bank of India gi branch ama hangbina badabi tawraduna ngasi Kaksing Khunau Maira Paibi singna Kaksing Khunau lamkhai da wakat mifam pangthokre. Kolkata gi RG Kar Medical College ta mathau tawriba Dr. Nupi amabu ikai khumnaba manghalaba matungda hathkhibagi thaudok adubu yaningdaba phongdoktuna hayang ayuk pung 6 tagi hauraga nomaijing numit ki ayuk pung 3 phawba Dr. Singh mathau tawroi haina Indian Medical Association phongdorakli. Association asina lokhiba warep ki matungina khongjang asida tangai fadaba na layangi thabak singdi council loi. Dr. Nupi halamba dubu yaningdaba phongdoktuna ngarang ningtam numit palan tharomda mahirok singna sathakhiba khongjangda sakhangdaba singna makhoida satharakpa thawong amadi college aduda mang tahanbagi thodok sing thoglakpa dubu yaningdaba phongdoktuna Indian Medical Association na hayang ayuk pung 6 tagi nomaijing numit ki ayuk pung 3 phawba pung 12 gi oina doctor singna mathau tawdaba haina warep lawkhibani. Association of Healthcare Providers India Manipur chapter na Dr. Nupi ama halambagi thawong adubu akanba mawngda yaningdaba phongdorakli. Thaudok aduda senariba sing athuba matamda phaduna serak pinaba association asina taksilli. Hayengdagi hauduna lebasigi Dr. Singna pung 12 gi oina mathau tawba lepagi khongjang manungda Jenims Hospital gi tangai fadaba analayangi thabak sing casualty service mahausagum adumak sathagani. Atho kaiga mari lenaba nayek sing tawriba mathau tawriba Dr. Singna yengsinaba Jenims ki Medical Superintendent Professor K.S. Lokesor na khanghalli. Amaromda Regional Institute of Medical Sciences RIMS Imphal nasu hayengdagi sangsingadariba khongjang asida saugatkani adumakpu tangai fadaba nalayangi thabak singdi mahausagum adumak pangthokani hairi. Akashvani Imphaldagi pau tabiri. ISRO na Small Satellite Launch Vehicle 3D SSLV 3D EOS 08 ngasi ayuk maipak na kapkhatkre. Andhra Pradesh ki Sriharikota da laiba Satish Dhawan Space Center dagi ngasi ayuk pung 8 minit 33 rocket adu maipak na kapkhatki. ISRO ki chairman amsung Department of Space ki secretary S Somnath na hai rocket aduna spacecraft adu maki thampham thokpa orbit ta thamkhre. Bharat na yumbu oiduna ahum suba Voice of Global South Summit hayengdagi hauragani. Mifam asigi hiramna Empowered Global South for a Sustainable Future haibasini. Kendragi mapan thoro mantraloin hai mamangi mifamda khanakhiba wafamsing maru oina malem asida thokliba muknaba food amasung energy security amadi climate change ki wafamsingda pakthok chawthokna khanabagi tanja oigani. Mifam asida Global South ki leibak singna mayok nariba khudong sadaba sing khanaduna saukhat lambiromda sangsinaba wafam sing su khanagani hairi. Mantraloin hai mamangda pangthokhiba mifamgum handaki mifam asisu virtual oina pangthokani. Haudokpagi mifamda
प्रधानमंत्री नरेंद्र मोदी सरुक यागनी। लॉ एंड टेक्नोलॉजी, सस्टेनेबल ट्रांसपोर्ट, टूरिज्म एंड टेक्नोलॉजिकल एजुकेशन हाई हिरमद पांगथोकदबा इंटरनेशनल कॉन्फ्रेंस केरला की कोटायम जिला दंगसी युग हौदोखरे। कॉमनवेल्थ लीगल एजुकेशन एसोसिएशन सिंधुना पांगथोकपा इंटरनेशनल कॉन्फ्रेंस असी भारत की चीफ जस्टिस डॉक्टर डी.वाई. चंद्रचूड़ अमदी सिसेल्स की चीफ जस्टिस रोनी गोविंदन अनीना हौदोखी। नुमित हुमनी सुबना चथागदबा कॉन्फ्रेंस असिदा सुप्रीम कोर्ट की जज सिंह, हाई कोर्ट की जज सिंह, अटॉर्नी जनरल सिंह, लीगल लुमिनरी सिंह, एकेडमिशियन सिंह अमदी टेक्नोक्राट सिंह सरुक यागनी। मलेशिया, सियाचेन, नेपाल, फिजीदगी जज सिंह, नेशनल लॉ यूनिवर्सिटी सिंहदगी वाइस चांसलर सिंहसु कॉन्फ्रेंस असिदा सरुक यागनी। जम्मू प्रोविंस मिलिटेंट सिंह थेंगननबा जम्मू कश्मीर पुलिस की अखनब काउंटर टेरर यूनिट 9 हांगदोखरे। आकाशवाणी पाउमिन हाई जम्मूदा टेरोरिस्ट सिंह इतत तत्तना लांदारकपा कया असि लाक्सिनबगी पांदमदा हाइरिबा काउंटर टेरर यूनिट सिंह असि हांगदोकपनी। अखनब मखल की खुलाई अमदी ट्रेनिंग निंगथीना पीरबा यूनिट सिंह असिना जम्मू लमदमदा मिलिटेंट सिंह की थबक थोंगसिंग लाक्सिनबदा मतेंग ओइरगनी। हाइरिबा यूनिट सिंह असि DSP अमममना लुचिंगनी। काउंटर टेरर यूनिट सिंह असि जम्मू की उधमपुर, कथुआ, रेसी, दोदा, किश्तवाड़, रंबान, राजौरी अमदी पुंछना सिंगबा मफमसिंगदा मथौ तौगनी हाइरी। बांग्लादेश के अनौब मरक की सरकार दा चीफ एडवाइजर ओइरिबा प्रोफेसर मोहम्मद यूनुसना प्रधानमंत्री नरेंद्र मोदी दा ngasi टेलीफोन तौरक्तुना लेबादुदा लेरिबा हिंदू सिंह अमदी माइनॉरिटी सिंह असोय अंगाम थोक्तनबा ngaksenगनी हाइना थाजबा पिरखरे। वारी सानबा दुदा लुचिंगबनीना लेबादुगी हौजिक ओइरिबा फिबमगी मतंगदा कुपना वारी सानखी। बांग्लादेश दा चौखटपा तंगदुलैताबा फिबम अमा पुरकनबा होनबदा भारतना मतेंग पांगनी हाइना श्री मोदीना फोंदोखी। मांगना बांग्लादेश दा लेरिबा हिंदू सिंह अमदी माइनॉरिटी सिंह ngakpi senbinaba wafam su phongdokhi। हौजिक अरोइबदा मरोइबा पाव अमुहन्ना सिक्योरिटी के अपुनबा कांगबो अमना ngasi कांगपोकपी जिला दा थीबा होमबगी थबक चथाबदा खुसुकुलाई क्या फागतले। मे डिपार्टमेंट हाइरी मणिपुर की मफम खरदा लाकलिबा नोंगनिनी असिदा अखागराव यावना अकनबा नोंग चुरबा याय। हानगी प्रधानमंत्री अटल बिहारी वाजपेयी लेखिदबगी कुमोन थोरमदा लेबासिना ngasi लुचिंगबसिगी मफम दैकाय खुमनबा उतली। कोलकाता दा डॉक्टर नुपी अमा हातखिबगी थौदोक यानिंगदबा फोंदोक्तुना हयेंग अयुक्तगी हौरगा डॉक्टर सिंह पुंग 20 थबक लेपगी खोंजंग संगसिलगनी। अमसुंग इसरोना स्मॉल सैटेलाइट लॉन्च वेहिकल 3D ngasi माइपाकना कापखत्रे। पाउ लोइजरे।